ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯣꯝꯕꯗꯣ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯉꯁꯤꯁꯨ ꯐꯖꯕꯤꯒꯤ ꯄꯣꯠꯐꯝꯗ ꯑꯌꯨꯛꯀꯤ ꯆꯥ ꯊꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯝꯕꯅ, ꯐꯖꯕꯤ, ꯅꯪꯒꯤ ꯄꯣꯠꯐꯝꯁꯤꯗ ꯂꯥꯛꯇꯨꯅ ꯅꯣꯡꯃꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯍꯦꯛ ꯆꯥꯍꯧꯗ꯭ꯔꯕ ꯏꯁꯥꯁꯦ ꯀꯔꯤꯅꯣꯃ ꯏꯍꯥꯡ ꯍꯥꯡꯕꯒꯨꯝ ꯇꯧꯏꯅꯦ꯫ ꯇꯥꯗ, ꯈꯤꯠ ꯍꯥꯏꯖꯤꯟꯕꯤꯔꯅꯨꯀꯣ, ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯣ ꯍꯥꯏꯗꯤ ꯌꯥꯗꯦ꯫ ꯑꯩꯅ ꯂꯥꯛꯀꯦ ꯈꯟꯕꯁꯤ ꯑꯩꯒꯤ ꯅꯨꯄꯤ ꯍꯅꯨꯕꯤ ꯁꯛꯊꯤꯕꯤ ꯑꯃ ꯂꯩꯕꯗꯣ ꯈꯪꯉꯤꯗꯅ, ꯃꯗꯨꯅ ꯈꯟꯅꯕ ꯍꯧꯃꯟꯗꯅꯅꯦ ꯌꯥꯗꯗꯨꯅ ꯇꯧꯔꯤꯕꯅꯤꯅꯦ ꯐꯖꯕꯤ ꯅꯪꯕꯣ꯫ ꯇꯥꯗ, ꯏꯆꯦꯗꯣ ꯊꯥꯏꯅꯗꯤ ꯃꯁꯛ ꯐꯖꯕꯗ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯂꯝꯕꯅꯤꯀꯣ, ꯍꯧꯖꯤꯛꯇꯕꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯐꯖꯕ ꯈꯔ ꯍꯟꯈꯤꯕꯒꯤ ꯋꯥꯅꯤ꯫ ꯈꯪꯗꯦꯕꯨ ꯐꯖꯕꯤ, ꯑꯩꯒꯤ ꯃꯤꯠꯁꯤꯗꯗꯤꯅꯦ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯑꯩꯒꯤ ꯅꯨꯄꯤꯗꯒꯤꯗꯤ ꯅꯪꯅ ꯑꯗꯨꯝ ꯍꯦꯜꯂꯛꯏꯀꯣ ꯐꯖꯕ, ꯁꯩꯇꯅ ꯁꯥꯈꯤ꯫ ꯇꯥꯗ, ꯁꯛ ꯐꯖꯩ ꯍꯥꯏꯗꯨꯅ ꯀꯩꯗꯧꯔꯨꯅꯤ, ꯑꯩꯈꯣꯏꯗꯤ ꯂꯥꯏꯕꯛ ꯊꯤꯕꯤ ꯃꯄꯣꯛ ꯍꯥꯏꯕꯗꯣ ꯑꯣꯏꯍꯧꯔꯦꯗ꯫ ꯅꯅꯥꯎ ꯅꯨꯄꯥꯅ ꯉꯟꯅ ꯇꯥꯏꯕꯪ ꯄꯥꯜꯂꯁꯦ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤꯅ ꯉꯟꯅ ꯂꯨꯈ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯣꯏꯍꯧꯔꯦꯗꯣ꯫ ꯑꯗꯨꯅ ꯏꯆꯥꯁꯤꯡꯒꯤ ꯍꯣꯠꯅꯕꯗ ꯉꯝꯅ ꯉꯝꯅꯕ ꯍꯥꯏꯕꯗꯨꯗ ꯇꯥꯔꯦ꯫ ꯃꯇꯦꯛ ꯈꯔ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯣꯏꯔꯨꯔꯕꯁꯨ ꯍꯧꯖꯤꯛꯇꯒꯤꯗꯤ ꯑꯃꯨꯛ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯔꯕꯁꯨ ꯀꯥꯏꯗꯦꯅ ꯀꯩꯅꯣ꯫ ꯑꯗꯨ ꯇꯥꯍꯦ ꯇꯥꯗꯒꯤ ꯋꯥꯇꯥꯁꯤꯗꯤ ꯇꯥꯕꯗꯨꯝ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤ꯫ ꯇꯥꯗ, ꯉꯁꯤꯁꯦ ꯀꯔꯤꯕꯨ ꯇꯧꯔꯕꯅꯣ ꯈꯪꯗꯦ, ꯃꯤꯕꯨ ꯑꯃꯠꯇ ꯂꯥꯛꯇꯦ꯫ ꯂꯣꯟꯁꯤꯜꯂꯤꯕ ꯆꯥ ꯃꯌꯥꯝꯁꯤꯕꯨ ꯂꯣꯏꯅ ꯃꯥꯡꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯅꯪꯅꯗꯤ ꯃꯤ ꯌꯥꯝ ꯂꯥꯛꯍꯟꯅꯤꯡꯂꯤꯕ, ꯑꯩꯅꯗꯤ ꯃꯤ ꯂꯥꯛꯇꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯈꯜꯂꯤꯕ꯫ ꯀꯩꯕꯨ ꯇꯥꯗ? ꯀꯩꯁꯨ ꯍꯥꯏꯗꯦꯗ, ꯅꯪꯒꯤ ꯆꯥꯗꯣ ꯀꯅꯥꯝꯇꯅ ꯊꯛꯄ ꯂꯥꯛꯇ꯭ꯔꯒꯅ ꯑꯩꯒꯤ ꯆꯥ ꯃꯌꯥꯝꯗꯨꯒꯤ ꯁꯦꯜ ꯀꯣꯛ ꯄꯤꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯇꯥꯗꯁꯦ ꯍꯟꯗꯛꯇꯤ ꯁꯦꯜ ꯌꯥꯝ ꯄꯥꯏꯈꯠꯂꯛꯏ꯫ ꯁꯣꯝꯗꯅ ꯊꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯂꯩꯔꯕꯗꯨꯁꯨ ꯄꯥꯈꯪ ꯁꯥꯗꯨꯅ ꯂꯩꯁꯥꯕꯤ ꯑꯃꯒ ꯎꯅꯔꯤ꯫ ꯊꯣꯏꯕꯅ, ꯑꯁ ꯁꯈꯤ, ꯉꯥꯛꯇꯪ ꯎꯅꯕꯁꯤꯗ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯤ ꯆꯨꯝꯃꯥꯟꯕꯤꯁꯤꯡꯁꯤꯅ ꯃꯨꯛꯇꯣꯏꯕ ꯆꯠꯂꯁꯤ ꯁꯤꯅꯕꯨ ꯁꯣꯔꯒ ꯍꯣꯟꯗꯦ꯫ ꯃꯈꯣꯏꯗꯤ ꯑꯩꯒꯨꯝꯕ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯁꯦ ꯎꯅꯕꯒꯁꯦ ꯑꯃꯨꯛꯇ ꯐꯪꯖꯗ꯭ꯔꯕꯅꯤꯅ ꯆꯥꯛꯇꯅ꯫ ꯏꯁ, ꯇꯥ ꯊꯣꯏꯕꯕꯨ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ? ꯅꯪ ꯈꯪꯗ꯭ꯔꯣ ꯑꯩꯁꯦ? ꯑꯩ ꯁꯛ ꯐꯖꯩ ꯍꯥꯏꯕꯁꯦ ꯂꯣꯏꯔꯦꯍꯦ ꯅꯪꯁꯨ꯫ ꯅꯪꯒꯤ ꯅꯨꯄꯥꯕꯨ ꯃꯁꯛ ꯐꯖꯩ ꯈꯪꯗ꯭ꯔꯕ? ꯅꯪ ꯐꯖꯩ ꯍꯥꯏꯕꯗꯤ ꯈꯪꯗꯦ, ꯑꯗꯣ ꯈꯪꯕ ꯑꯃꯗꯤ ꯂꯩ꯫ ꯊꯣꯏꯕꯗꯨ ꯍꯥꯏꯐꯦꯠ ꯄꯥꯈꯠꯂꯤ꯫ ꯃꯥ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯕ ꯈꯪꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯌꯨꯅꯦ, ꯀꯩ ꯈꯪꯉꯤꯕ? ꯀꯨꯆꯨ ꯃꯨꯔꯒ ꯃꯤꯠꯇꯣ ꯀꯣꯔꯐꯨꯃꯨꯛ ꯂꯥꯎꯕ, ꯑꯗꯨꯅꯤ ꯑꯩꯅ ꯇꯥ ꯊꯣꯏꯕꯒꯤ ꯈꯪꯂꯤꯕꯁꯤꯅ꯫ ꯁꯈꯤ, ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯩ ꯍꯧꯒꯠꯂꯒ ꯆꯦꯟꯅꯤꯡꯕ ꯍꯥꯏꯕꯗꯣ ꯍꯦꯛ ꯌꯧꯋꯦ ꯑꯣꯏꯕ꯫ ꯐꯔꯦ, ꯇꯥ ꯊꯣꯏꯕꯁꯨ ꯆꯠꯂꯣ, ꯑꯩꯁꯨ ꯏꯃꯥꯟꯅꯕꯤꯁꯤꯡ ꯉꯥꯏꯗꯨ ꯂꯩꯔꯤ, ꯆꯪꯈ꯭ꯔꯒꯦꯀꯣ, ꯅꯣꯡꯃ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯐꯔꯦ ꯆꯪꯉꯣ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ꯫ ꯅꯪꯒꯤ ꯍꯧꯅꯕꯤ ꯇꯣꯏꯅ ꯎꯅꯁꯤ ꯌꯥꯗꯕꯒꯤ ꯊꯕꯛꯇꯨꯗꯤ ꯇꯧꯅꯨꯀꯣ꯫ ꯊꯣꯏꯕꯅ ꯃꯌꯨꯝꯗ ꯌꯧꯔꯛꯄꯗꯅꯤ ꯄꯤꯁꯛꯅ, ꯊꯜꯂꯝꯃꯅꯤꯌꯦ ꯅꯕꯨꯀꯥꯏꯗꯣ ꯀꯥꯏꯗꯧꯔꯝꯃꯅꯤ? ꯄꯣꯠꯐꯝ ꯐꯝꯕꯤ ꯐꯖꯕꯤꯗꯒꯤ ꯆꯥ ꯈꯔꯨꯡ ꯑꯃ ꯊꯛꯆꯤꯟꯕꯤꯔꯛꯂꯕꯅꯤꯅ ꯅꯠꯇ꯭ꯔꯣ? ꯊꯣꯝꯕꯅ, ꯇꯥꯅꯤꯡꯈꯤꯗ꯭ꯔꯦ ꯅꯨꯄꯤ, ꯋꯥ ꯉꯥꯡꯕꯗ ꯃꯤ ꯄꯛꯀꯅꯨꯅꯦ ꯅꯪꯕꯣ꯫ ꯃꯤꯅ ꯇꯥꯔꯒ ꯑꯩꯕꯨ ꯀꯩꯅꯦꯅ ꯈꯟꯈꯤꯗꯧꯔꯤꯒꯦ ꯍꯥ? ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯄꯣꯠꯐꯝꯗꯨꯗ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯗꯅ ꯐꯝꯃꯒ ꯂꯩꯕꯗꯨꯗꯤ ꯃꯤꯅ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯈꯟꯕꯤꯕ꯭ꯔꯣ ꯍꯥ? ꯏꯃꯥꯌꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ, ꯄꯨꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ, ꯅꯆꯥ ꯅꯃꯧ ꯅꯁꯨ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯈꯪꯕꯤꯌꯣ꯫ ꯊꯣꯝꯕꯅ, ꯍꯩꯃꯥ, ꯃꯁꯤ ꯅꯨꯄꯤꯁꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤꯀꯣ, ꯃꯤ ꯇꯥꯅꯤꯒ ꯍꯥꯏꯔꯒ ꯁꯨꯝ ꯂꯥꯎꯈꯠꯂꯛꯏꯁꯤꯕꯨ, ꯅꯠꯇꯦ ꯅꯪꯒꯤꯁꯤ ꯈꯠꯅꯕ ꯌꯥꯝ ꯄꯥꯝꯕꯒꯤ ꯋꯥꯔꯣ ꯍꯥ? ꯑꯁꯦꯡꯕ ꯈꯔ ꯂꯥꯎꯖꯕꯒꯤꯔꯣ ꯐꯤꯡꯒꯠꯇꯅꯒ ꯇꯧꯕꯤꯔꯛꯏꯁꯤꯕꯣ ꯍꯥ? ꯍꯅꯨꯊꯪꯁꯤꯗꯅꯦ ꯅꯁꯨ ꯅꯆꯥꯒꯤ ꯈꯟꯗꯕ ꯏꯀꯥꯏ ꯈꯪꯗꯕ ꯊꯕꯛ ꯈꯔꯗꯤ ꯇꯧꯔꯛꯀꯅꯨꯀꯣ꯫ ꯀꯨꯏꯗ꯭ꯔꯕꯅꯤ ꯑꯩꯅ ꯄꯣꯠꯐꯝꯁꯨ ꯃꯩ ꯊꯥꯗꯣꯛꯀꯗꯕ꯫ ꯀꯔꯤꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ? ꯍꯩꯕ꯭ꯔꯥ ꯍꯩꯗꯕ꯭ꯔꯥ ꯃꯆꯤꯟꯁꯤꯗ ꯄꯉꯥꯡꯗ ꯉꯥꯡꯉꯤꯕꯁꯤꯕꯣ? ꯇꯧꯍꯩꯗꯕ ꯇꯧꯔꯗꯤꯅꯦ ꯇꯧꯍꯩꯗꯕ ꯃꯌꯥꯝ ꯑꯃ ꯇꯥꯕ ꯇꯥꯕꯅꯤ ꯀꯣ, ꯈꯪꯕꯤꯔꯦꯀꯣ? ꯊꯥꯕꯂꯩꯅ, ꯏꯃꯥ, ꯍꯣꯏ ꯏꯃꯥ, ꯅꯆꯥꯅꯨꯄꯥꯁꯤꯁꯨ ꯂꯥꯛꯏ꯫ ꯄꯥꯕ ꯐꯨꯗꯣꯏ ꯑꯣꯏꯔꯗꯤ ꯅꯆꯥꯅꯨꯄꯥꯁꯤꯒꯅꯦ ꯃꯈꯣꯡꯁꯦ ꯑꯃꯨꯛꯇ ꯊꯨꯗꯦꯛꯔꯧꯕ,
ꯑꯩꯅ ꯊꯨꯗꯦꯛꯀꯦ ꯇꯧꯕꯗꯣ ꯏꯃꯥ ꯍꯣꯏ ꯂꯩꯕꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯄꯤꯁꯛꯅ ꯍꯩ ꯑꯩꯒꯤ ꯐꯥꯎ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯤ ꯅꯪꯒꯤꯁꯦ ꯅꯪ ꯉꯝꯅꯗꯕꯅꯦ ꯈꯔꯝꯇ ꯋꯥꯔꯛꯈꯣ ꯀꯣ ꯑꯩꯒꯤ ꯉꯝꯃꯀꯥꯟꯗ ꯅꯪꯒꯤ ꯑꯃꯨꯛ ꯋꯥꯔꯛꯀꯦ ꯊꯣꯏꯕꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯈꯣꯏ ꯏꯃꯥꯗ ꯇꯨꯃꯤꯟꯅ ꯍꯥꯏꯔꯤ ꯋꯥꯁꯦ ꯑꯩ ꯉꯥꯡꯉꯨ ꯍꯥꯏꯕ ꯁꯣꯏꯗ ꯑꯣꯏꯔꯝꯒꯗꯣꯏꯅꯤ ꯃꯥꯒꯤꯁꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯣꯏꯅ ꯉꯥꯡꯉꯛꯇꯅꯕ ꯑꯩꯅ ꯍꯥꯟꯅ ꯍꯦꯛꯇ ꯁꯥꯎꯖꯤꯜꯍꯧꯔꯒꯦ ꯄꯤꯁꯛꯅ ꯃꯄꯥ ꯐꯥꯎ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯤꯉꯩꯁꯤꯗ ꯃꯆꯥꯁꯤꯁꯨ ꯑꯃꯨꯛ ꯌꯥꯎꯔꯗꯕꯅꯤ ꯃꯄꯥ ꯂꯧ ꯃꯆꯥꯅꯤ ꯐꯔꯣꯏꯗꯧꯔꯤ ꯑꯩꯅ ꯐꯔꯣꯏꯗꯧꯔꯤ ꯍꯥꯏꯔꯤꯁꯤꯅꯤ ꯀꯩꯅꯣ ꯏꯃꯥ ꯑꯩ ꯍꯦꯛ ꯎꯕꯒ ꯑꯃꯨꯛ ꯉꯥꯡꯕ ꯍꯧꯔꯛꯏꯗꯨꯅ ꯉꯥꯡꯁꯨ ꯉꯥꯡꯅꯤꯡꯗ꯭ꯔꯕꯣꯅꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯆꯤꯟꯁꯦ ꯉꯥꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯍꯥ ꯅꯣꯏꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠꯇꯨꯗ ꯉꯥꯡꯉꯣꯏꯗꯕ ꯀꯅꯥ ꯂꯩꯒꯦ ꯍꯥ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯅꯣꯡꯉꯥꯟꯕꯒ ꯊꯕꯛꯇꯤ ꯃꯅꯥ ꯑꯝꯇ ꯁꯨꯗꯦ ꯅꯁꯥ ꯅꯥꯟꯅ ꯊꯣꯛꯈ꯭ꯔꯅꯤ ꯆꯥꯕ ꯈꯛꯇꯅꯤ ꯌꯨꯝꯁꯤꯗ ꯍꯟꯖꯤꯜꯂꯛꯏꯕꯁꯤ ꯃꯁꯤꯗ ꯏꯁꯧ ꯂꯥꯡꯗꯅ ꯀꯅꯥꯅꯕꯨ ꯂꯥꯡꯗꯣꯏꯅꯣ ꯍꯥ ꯏꯃꯥ ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ ꯅꯨꯄꯤ ꯊꯤꯔꯦ ꯏꯆꯥ ꯂꯩꯔꯦ ꯄꯥꯟꯅꯕꯤꯔꯛꯀꯅꯨꯀꯣ ꯅꯇꯨ ꯊꯤꯔꯗꯤ ꯅꯆꯥ ꯂꯩꯔꯗꯤ ꯋꯥꯈꯜ ꯇꯥꯔꯣ ꯅꯪꯕꯨ ꯁꯦꯟꯅꯕ ꯄꯥꯟꯅꯕꯅꯦ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯊꯕꯛꯂꯣ ꯍꯥ ꯌꯥꯝ ꯄꯥꯝꯖꯔꯝꯗꯧ ꯃꯥꯟꯕ꯭ꯔꯣ ꯍꯌꯦꯡꯅꯦ ꯅꯪꯒꯤ ꯍꯛꯇꯛꯇ ꯆꯨꯞꯂꯞꯂꯕꯗꯤ ꯅꯃꯥ ꯅꯄꯥ ꯀꯅꯥꯅꯣ ꯊꯤꯔꯛꯀꯅꯤꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯏꯀꯥꯏꯕ ꯈꯪꯉꯤ ꯆꯣꯞꯄꯗꯣ ꯄꯥꯝꯗꯦ ꯑꯗꯨꯅ ꯄꯥꯟꯅꯔꯤꯕꯅꯤ ꯅꯠꯇꯦꯅꯤ ꯏꯃꯥ ꯏꯃꯥꯒ ꯊꯥꯕ ꯂꯩꯒꯅ ꯄꯥꯕ ꯑꯩꯈꯣꯏꯅꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯟꯅꯔꯤꯕꯁꯤꯕꯨ ꯍꯣꯏ ꯄꯥꯕꯕꯨꯗꯤ ꯈꯔ ꯁꯦꯟꯅꯕ ꯌꯥꯏꯀꯣ ꯃꯤꯠ ꯅꯥꯕ ꯌꯥꯝ ꯌꯥꯎꯅꯔꯦ ꯍꯣꯏ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯄꯥꯟꯅꯔꯛꯀꯅꯨ ꯏꯃꯥ ꯑꯩꯗꯤ ꯀꯩꯝ ꯇꯧꯗꯦ ꯍꯥ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤ ꯂꯝꯕꯣꯏꯕ ꯃꯁꯦꯜ ꯕꯥꯖꯤ ꯀꯧꯅꯩ ꯍꯥꯏꯕꯗꯨꯅꯤ ꯁꯥꯕꯤꯅ ꯃꯃꯥ ꯅꯣꯛꯅꯕ ꯍꯥꯏꯗꯣ ꯅꯈꯣꯏ ꯅꯄꯥ ꯅꯆꯥꯁꯤ ꯇꯥꯔꯦꯅꯦ ꯍꯥ ꯊꯣꯏꯕ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤ ꯋꯥꯗꯣ ꯍꯥ ꯃꯅꯥ ꯄꯥꯏꯕ ꯌꯥꯗ꯭ꯔꯤꯕ ꯅꯃꯥꯁꯤꯗ ꯄꯥꯎ ꯁꯤꯔꯥꯟ ꯇꯨꯔꯥꯟꯃꯨꯛ ꯇꯝꯁꯤꯜꯂꯤꯁꯤꯕꯨ ꯅꯠꯇꯦ ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯍꯥ ꯕꯥꯕꯥ ꯑꯁꯦꯡꯕꯅꯤ ꯂꯩꯀꯥꯏ ꯂꯣꯏꯅ ꯉꯥꯡꯅꯔꯕꯅꯤ ꯑꯩꯈꯣꯏ ꯌꯥꯝ ꯏꯀꯥꯏ ꯍꯥꯏꯁꯤꯅꯤꯀꯣ ꯍꯅꯨꯊꯪꯁꯤꯗ ꯀꯩ ꯀꯥꯟꯅꯗꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯥꯟꯖꯥꯗꯨꯗ ꯊꯥꯕ ꯂꯩꯁꯨ ꯊꯣꯡꯖꯤꯜꯗꯒꯤ ꯃꯀꯣꯛꯇ ꯑꯃꯨꯛ ꯂꯤꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣ ꯄꯥꯕꯗ ꯅꯠꯇꯤꯌꯦ ꯅꯪꯁꯨꯅꯤ ꯂꯩꯀꯥꯏꯁꯤꯗ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯈꯪꯉꯕꯣ ꯏꯀꯥꯏꯕ ꯈꯪꯗꯕ ꯅꯪꯅ ꯐꯥꯎꯕ ꯃꯤꯅ ꯄꯥꯕꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯤꯗꯣ ꯃꯗꯨꯗ ꯏꯀꯥꯏꯕ ꯈꯪꯕ ꯏꯃꯥ ꯑꯩꯈꯣꯏꯅꯤꯗꯤ ꯀꯌꯥꯝ ꯏꯀꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ ꯁꯤꯁꯨ ꯏꯀꯥꯏꯕ ꯈꯪꯂꯨꯕ ꯏꯃꯥꯒ ꯑꯩꯍꯥꯛꯀ ꯑꯩꯈꯣꯏꯅꯤꯒꯤ ꯏꯔꯥꯜ ꯑꯗꯨꯝ ꯑꯣꯏꯔꯗꯣꯏꯔꯣ ꯁꯤ ꯅꯨꯄꯤꯁꯤꯃꯁꯨ ꯌꯥꯎꯈ꯭ꯔꯕꯣꯅꯤ ꯃꯤꯅ ꯋꯥ ꯑꯃ ꯉꯥꯡꯅꯕ ꯌꯥꯗꯦ ꯃꯆꯤꯟꯁꯦ ꯈꯨꯝꯗꯣꯏꯒꯤ ꯃꯌꯥꯁꯦ ꯀꯛꯈꯠꯇꯅ ꯉꯥꯏꯔ ꯂꯩꯔꯕꯅꯤ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯄꯥꯕꯅ ꯇꯧꯔꯁꯨ ꯅꯪꯗꯤ ꯇꯧꯗꯕ ꯌꯥꯏꯗꯅ ꯑꯃꯠꯇꯁꯨ ꯅꯠꯇꯅ ꯅꯨꯄꯥ ꯑꯅꯤ ꯂꯩꯕꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯃꯕꯨꯛꯅꯤꯡ ꯋꯥꯔꯛꯄ ꯉꯝꯗꯕꯁꯤꯕꯣ ꯊꯥꯕꯜꯂꯩ ꯃꯕꯨꯛꯅꯤꯡꯗ ꯑꯃꯨꯛ ꯈꯜꯂꯤ ꯍꯩꯁ ꯑꯩꯅ ꯄꯥꯕꯅ ꯇꯧꯔꯁꯨ ꯍꯥꯏꯁꯦ ꯏꯃꯥꯅ ꯑꯃꯨꯛ ꯁꯥꯎꯔꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯑꯃꯨꯛ ꯍꯥꯏꯈꯤꯒꯦ ꯄꯥꯕꯁꯨ ꯃꯈꯣꯏ ꯃꯄꯥꯟ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛꯁꯦ ꯋꯥꯔꯛꯄꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯀꯩꯅꯣ ꯈꯪꯗꯦꯕ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯥ ꯍꯥ ꯃꯧꯅ ꯉꯥꯡꯉꯤꯁꯦ ꯏꯀꯥꯏ ꯈꯪꯗꯕ ꯃꯄꯥ ꯃꯆꯥꯁꯤꯗꯤ ꯊꯣꯏꯕꯅ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯍꯥ ꯋꯥꯔꯛꯄ ꯍꯥꯏꯔꯤꯁꯦ ꯏꯅꯦꯕꯣꯛꯇꯣ ꯃꯉꯥꯏꯔꯦ ꯏꯄꯥ ꯏꯆꯥꯒꯁꯦ ꯋꯥꯔꯛꯀꯦ ꯍꯥꯏꯔꯛꯑꯅꯤꯅꯦ ꯈꯔ ꯂꯩꯔꯗꯤ ꯅꯪꯅ ꯏꯃꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯏꯃꯥ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯖꯥꯠꯁꯦ ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯁꯥꯎꯏꯀꯣ ꯄꯤꯁꯛꯅ ꯆꯨꯝꯃꯤ ꯑꯁꯦꯡꯕꯕꯨ ꯍꯥꯏꯔꯕ ꯑꯗꯨꯝ ꯁꯥꯎꯅꯔꯦ ꯁꯣꯝꯗ ꯐꯖꯕꯤꯁꯨ ꯃꯆꯥꯅꯨꯄꯤꯒ ꯀꯟꯅ ꯉꯥꯡꯅꯔꯤ ꯊꯥꯔꯣꯅ ꯏꯃꯥ ꯅꯪ ꯄꯣꯠꯐꯝ ꯐꯝꯕꯁꯦ ꯀꯔꯝ ꯀꯥꯟꯗ ꯇꯣꯛꯀꯦ ꯍꯥꯏꯕꯅꯣ ꯇꯣꯛꯑꯣ ꯍꯥꯏꯔꯁꯨ ꯁꯨꯛꯇꯣꯛ ꯇꯣꯛꯑꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯏꯃꯥꯒꯤ ꯊꯥꯔꯣ ꯅꯪꯁꯦ ꯃꯤꯅ ꯆꯠꯂꯝ ꯈꯣꯠꯂꯝꯗꯥꯏꯗ ꯑꯣꯟꯊꯣꯛꯅꯁꯨ ꯉꯥꯡꯈ꯭ꯔꯦꯗꯀꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯄꯣꯠꯁꯤꯠꯀ ꯑꯃꯠꯇ ꯐꯒꯗꯧ ꯃꯥꯟꯗꯦ ꯏꯃꯥꯒꯤꯕꯨ ꯄꯣꯠꯁꯤꯠ ꯐꯠꯇꯕ ꯅꯨꯃꯤꯠꯄꯨ ꯂꯩꯕ꯭ꯔꯣ ꯏꯃꯥꯅ ꯍꯅꯨꯕ ꯃꯃꯤꯠ ꯉꯥꯡꯕ ꯃꯌꯥꯝ ꯑꯃ ꯐꯥꯗꯨꯅ ꯀꯥꯡꯉꯧ ꯕꯣꯔꯥ ꯂꯩꯍꯜꯂꯤꯕꯗꯨꯗꯤ ꯍꯩ ꯑꯄꯪꯕꯤ ꯑꯗꯨꯅꯅꯤꯅꯦ ꯏꯃꯥ ꯏꯆꯥꯅ ꯉꯁꯤ ꯍꯤꯡꯂꯤꯕꯁꯦ ꯌꯦꯡꯉꯣ ꯅꯄꯥꯗꯨꯅ ꯁꯤꯒꯟꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯉꯟꯇꯥꯅ ꯁꯤꯈ꯭ꯔꯦ ꯑꯗꯨꯅꯗꯤ ꯑꯩꯁꯨ ꯉꯝꯅꯕ ꯇꯧꯕ ꯇꯥꯕ ꯀꯣ ꯉꯝꯅꯕ ꯍꯣꯠꯅꯕꯗꯣ ꯍꯅꯨ ꯍꯟꯊꯤꯁꯤꯡꯗꯨꯗꯒꯤ ꯁꯦꯜꯗꯣ ꯑꯃꯨꯛ ꯈꯦꯠꯇ꯭ꯔꯕꯁꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯐꯝꯃꯗꯤ ꯑꯩꯁꯨꯅꯦ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯏꯃꯥ ꯑꯩ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯀꯣ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯤꯗꯣ ꯇꯧꯒꯅꯨꯀꯣ ꯐꯔꯦꯁꯦ ꯑꯩ ꯊꯣꯛꯑꯒꯦꯀꯣ ꯏꯃꯥꯅ ꯍꯣꯔꯦꯟ ꯍꯟꯖꯤꯜꯂꯛꯄꯗ ꯏꯃꯨꯡ ꯃꯪꯒꯣꯜꯒꯁꯦ ꯄꯨꯝꯆꯥꯏ ꯆꯥꯏꯗꯨ ꯂꯩꯔꯝꯒꯅꯨꯀꯣ ꯅꯤꯡꯊꯤꯅ ꯂꯣꯏꯁꯤꯜꯂꯝꯃꯨ ꯌꯥꯝ ꯂꯣꯏꯁꯤꯜꯂꯅꯤ ꯁꯣꯏꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯑꯗꯨꯒꯅꯦ ꯅꯨꯡꯊꯤꯜꯗ ꯄꯣꯠꯐꯝꯗ ꯉꯥꯏꯍꯥꯛ ꯊꯣꯛꯂꯛꯎ ꯁꯤꯡꯖꯨꯒ ꯁꯣꯏꯕꯗꯣ ꯃꯇꯦꯡ ꯈꯔ ꯄꯥꯡꯂꯨ ꯂꯥꯎꯀꯣ ꯏꯃꯥ ꯑꯩ
ꯅꯪꯒꯤ ꯄꯣꯠꯐꯝꯗ ꯆꯥꯕ ꯊꯛꯄ ꯂꯥꯛꯂꯤꯕ ꯍꯅꯨꯕꯁꯤꯡꯗꯣ ꯍꯩꯅꯗꯦ ꯑꯗꯨꯅ ꯊꯣꯛꯂꯛꯄ ꯇꯜꯂꯤ ꯀꯔꯤ ꯑꯉꯥꯡꯗꯨꯅꯤ ꯃꯁꯤꯕꯣ ꯋꯥ ꯑꯝꯇ ꯉꯥꯡꯅꯕ ꯌꯥꯗꯕꯁꯤꯕꯣ ꯍꯩ ꯊꯣꯛꯂꯛꯎꯀꯣ ꯀꯥꯔꯟ ꯇꯧꯗꯅ ꯑꯃꯨꯛ ꯊꯣꯛꯂꯛꯑꯣꯏ ꯏꯃꯥ ꯊꯣꯛꯑꯦ ꯍꯩ ꯅꯨꯡꯁꯤꯗꯕꯅ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯗ ꯁꯣꯛꯄ ꯍꯅꯨꯕ ꯈꯔ ꯈꯣꯝꯖꯤꯜꯂꯒ ꯆꯥ ꯕꯣꯔꯥ ꯌꯣꯟꯕꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯏꯃꯥꯅꯤ ꯀꯥꯏꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯉꯁꯤꯗꯤ ꯊꯣꯝꯕꯗꯨ ꯅꯨꯡꯊꯤꯜꯗ ꯑꯣꯏꯅ ꯊꯣꯔꯛꯂꯝꯃꯤ ꯍꯩꯃꯥ ꯇꯥꯗ ꯂꯥꯛꯄꯤꯔꯦ ꯀꯩꯗꯧꯔꯦ ꯇꯥꯗ ꯉꯁꯤꯗꯤ ꯑꯌꯨꯛꯇꯒ ꯑꯃꯠꯇ ꯂꯥꯛꯄꯤꯗ꯭ꯔꯦꯅꯦ ꯈꯪꯗ꯭ꯔꯦꯗ ꯅꯆꯟ ꯑꯩꯈꯣꯏꯒꯤ ꯆꯥ ꯀꯥꯡꯉꯧ ꯕꯣꯔꯥꯒꯤ ꯃꯍꯥꯎꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯠꯂꯛꯄ ꯃꯥꯜꯂꯤꯀꯣ ꯍꯣꯅꯦ ꯅꯈꯣꯏꯒꯤ ꯅꯆꯦꯅ ꯑꯃꯨꯛ ꯇꯣꯏꯕ ꯑꯃꯥꯡꯁꯪ ꯆꯪꯕ ꯐꯥꯎꯕ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯍꯦꯛꯇ ꯁꯪꯉꯤ ꯋꯥꯅꯤ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅꯅꯦ ꯅꯪꯒꯤ ꯆꯥ ꯍꯥꯎꯕꯗꯣ ꯊꯛꯄ ꯑꯗꯨꯝ ꯐꯪꯗ꯭ꯔꯦꯗꯅ ꯑꯣꯟꯊꯣꯛꯄꯅꯤ ꯇꯥꯗꯒꯤ ꯏꯆꯦꯗꯨꯁꯨ ꯑꯗꯣ ꯇꯥꯗ ꯍꯣꯏꯒꯤ ꯍꯀꯨꯝ ꯍꯧꯁꯦꯡ ꯌꯥꯝꯅ ꯍꯥꯞꯄꯤꯈꯤꯕ ꯇꯧꯗꯥꯏꯅꯦ ꯑꯗꯣ ꯑꯃꯠꯇ ꯇꯥꯏꯔꯔꯣꯏꯗ꯭ꯔꯣ ꯑꯩ ꯈꯖꯤꯛꯇ ꯋꯥꯟꯖꯒꯦ ꯍꯥꯏꯕꯕꯨ ꯁꯦꯜꯒ ꯑꯗꯨꯝ ꯄꯤꯅꯤꯀꯣ ꯃꯌꯥꯝꯅ ꯄꯤꯅꯕꯗꯣ ꯁꯦꯜ ꯄꯤꯒꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯇꯥꯏꯗꯦꯀꯣ ꯑꯇꯣꯞꯄꯅ ꯑꯇꯣꯞꯄꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯆꯥꯕꯕꯨ ꯏꯁ ꯁꯦꯜ ꯄꯤꯅꯤ ꯀꯀꯥꯏꯗꯅ ꯅꯪꯀꯣ ꯁꯦꯠ ꯍꯦꯛ ꯊꯥꯔꯛꯀꯅꯤ ꯍꯩꯃꯥ ꯇꯥꯗ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯇꯥꯟꯖꯥꯗꯨꯗ ꯐꯖꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯔꯣꯁꯨ ꯊꯣꯔꯛꯂꯝꯃꯤ ꯎꯔꯦ ꯃꯃꯥꯒ ꯊꯣꯝꯕꯒꯅ ꯋꯥꯔꯤ ꯇꯧꯔꯤꯕꯗꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ ꯍꯅꯨꯕꯁꯤꯒ ꯐꯝꯃꯤꯟꯅꯔꯗꯨꯅ ꯈꯨꯄꯥꯛꯅꯒ ꯊꯥꯅꯒꯦꯒ ꯇꯧꯏꯅꯦ ꯃꯁꯦ ꯐꯩ ꯐꯩ ꯍꯅꯨꯕ ꯅꯪ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯤꯕ ꯗꯥꯗꯥ ꯏꯆꯥꯅꯨꯄꯤ ꯂꯥꯛꯏ ꯁꯤ ꯍꯥꯏꯗꯨꯅ ꯐꯖꯕꯤꯁꯨ ꯃꯥꯒꯤ ꯐꯝꯐꯝꯗ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯏꯆꯥ ꯂꯥꯛꯑꯕꯣ ꯑꯗꯨꯅꯤꯗꯅ ꯃꯔꯝ ꯃꯣꯛꯏ ꯏꯆꯥꯗꯤ ꯏꯃꯥ ꯁꯣꯏꯒꯗꯕꯗꯣ ꯄꯤꯔꯛꯑꯣ ꯁꯣꯏꯔꯒꯦ ꯁꯠ ꯊꯨꯅ ꯄꯤꯔꯛꯇ꯭ꯔꯗꯤꯅꯦ ꯑꯩ ꯃꯤ ꯑꯣꯏꯅ ꯁꯣꯏꯔꯛꯀꯅꯤꯀꯣ ꯊꯣꯝꯕꯅ ꯃꯣꯏ ꯃꯆꯥꯅꯨꯄꯤꯁꯤꯗꯤ ꯖꯥꯇꯥ ꯑꯃ ꯇꯧꯖꯥꯅꯤꯅ ꯏꯃꯥꯒꯤ ꯊꯥꯔꯣ ꯅꯪꯁꯦ ꯋꯥ ꯉꯥꯡꯕꯗ ꯑꯣꯟꯊꯣꯛꯅ ꯆꯣꯡꯂꯝ ꯆꯥꯈꯤꯗ꯭ꯔꯦꯗ ꯃꯤꯅ ꯇꯥꯔꯒ ꯅꯪꯕꯨ ꯀꯩꯅꯤꯅ ꯈꯟꯗꯧꯔꯤꯒꯦ ꯐꯖꯕꯤ ꯇꯥꯗ ꯑꯃꯨꯛ ꯌꯧꯔꯒꯦꯀꯣ ꯅꯪꯒꯤ ꯆꯥꯒꯤ ꯁꯦꯜꯗꯣ ꯁꯤꯗꯒꯤ ꯂꯧꯔꯁꯤ ꯇꯥꯗ ꯆꯥꯗꯤ ꯊꯛꯇ꯭ꯔꯤꯌꯦ ꯂꯣꯏꯗꯧꯔꯦ ꯉꯥꯛꯇꯪ ꯉꯥꯏꯕꯤꯈꯣꯗꯅ ꯑꯩ ꯊꯛꯑꯔꯣꯏꯒꯦ ꯍꯌꯦꯡ ꯑꯣꯏꯅ ꯊꯛꯑꯒꯦ ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯑꯦꯀꯣ ꯑꯩꯗꯤ ꯍꯌꯦꯡꯗꯒꯤ ꯏꯃꯥꯒꯤ ꯄꯣꯠꯐꯝꯗ ꯏꯃꯥ ꯁꯪꯕ ꯅꯨꯡꯇꯤꯒꯤ ꯊꯣꯛꯂꯅꯤꯀꯣ ꯈꯣꯏꯃꯨ ꯍꯅꯨꯕ ꯀꯩꯅꯣꯅꯦꯍꯦ ꯃꯁꯤ ꯉꯥꯡꯁꯤꯕꯣ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯉꯥꯡ ꯇꯥꯕ ꯅꯣꯏ ꯅꯋꯣꯡꯗꯣ ꯃꯤꯁ ꯌꯥꯝ ꯅꯥꯕ ꯈꯪꯉꯤꯗꯅ ꯍꯅꯨꯕꯅꯤ ꯀꯥꯏꯅ ꯃꯁꯨ ꯐꯥꯎꯕ ꯑꯩꯗꯧꯅ ꯆꯥꯎꯔꯝꯃꯅꯤꯅꯦ ꯑꯗꯨꯒ ꯃꯥꯅ ꯁ꯭ꯋꯥꯏꯗ ꯏꯔꯥꯡꯒ ꯑꯃꯨꯛ ꯇꯧꯗꯅ ꯑꯃꯨꯛꯇꯪ ꯊꯤꯜꯂꯗꯤꯅꯦ ꯍꯧꯒꯠꯄꯁꯨ ꯉꯝꯃꯔꯣꯏ ꯃꯁꯤ ꯊꯤꯟꯁꯤꯔꯅꯤ ꯃꯁꯤꯕꯣ ꯍꯩ ꯇꯥꯅꯤꯡꯗ꯭ꯔꯤ ꯌꯥꯔꯦ ꯇꯧꯔꯤꯕ ꯅꯊꯧꯗꯣ ꯅꯤꯡꯊꯤꯅ ꯑꯗꯨꯝ ꯇꯧ ꯋꯥ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨꯀꯣ ꯁꯣꯝꯗꯅ ꯊꯣꯝꯕꯗꯨ ꯃꯌꯨꯝ ꯌꯧꯔꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯎꯗ꯭ꯔꯤꯉꯩꯗ ꯀꯩꯗꯒꯤ ꯐꯧꯗꯨ ꯂꯣꯟꯅ ꯈꯥꯏꯔꯤ ꯃꯔꯥꯏꯕꯛꯅ ꯊꯤꯔꯤꯕꯁꯨ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯃꯧ ꯅꯨꯄꯤ ꯊꯥꯕꯂꯩꯅ ꯎꯈ꯭ꯔꯤ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯐꯧꯒ ꯂꯣꯟꯅ ꯈꯥꯏꯔꯤ ꯃꯥꯜꯂꯦ ꯏꯃꯥ ꯃꯅꯤꯡꯗ ꯂꯩꯈꯤꯕꯅꯤ ꯑꯃꯨꯛꯇ ꯍꯥꯏꯗꯣꯛꯈꯤꯒꯦ ꯁꯤ ꯈꯟꯗꯨꯅ ꯊꯥꯕꯂꯩ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯝꯃꯤ ꯏꯃꯥ ꯍꯣ ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯍꯥ ꯅꯄꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯅ ꯀꯩꯅꯥ ꯀꯠꯂꯦ ꯍꯥꯏꯔꯣ ꯇꯧꯅꯤꯌꯦ ꯃꯗꯣ ꯅꯄꯥ ꯑꯣꯛꯇꯕꯗꯣ ꯃꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯕꯅꯤ ꯍꯅꯨꯊꯪꯁꯤꯗ ꯑꯩꯕꯨ ꯀꯔꯝ ꯇꯧꯗꯣꯏꯅꯣ ꯃꯤ ꯇꯧꯔꯤꯁꯤꯕꯣ ꯅꯠꯇꯦꯕ ꯏꯃꯥ ꯀꯩꯗꯒꯤ ꯐꯧꯗꯣ ꯂꯣꯏꯅ ꯈꯥꯏꯗꯣꯛꯍꯧꯋꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯅꯨꯡꯉꯥꯏꯅꯤꯗꯅ ꯃꯥ ꯊꯣꯝꯕꯗꯨ ꯉꯝꯁꯨ ꯉꯝꯗ ꯐꯧꯗꯨ ꯊꯥꯡꯗꯣꯔꯛꯂꯝꯃꯤ ꯍꯨꯔꯥꯟꯕ ꯍꯨꯔꯥꯟꯕꯣ ꯅꯪꯅ ꯐꯧꯒ ꯂꯣꯏꯅ ꯈꯥꯏꯔꯤꯕꯁꯤꯕꯨ ꯀꯅꯥꯗ ꯄꯤꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯍꯅꯨꯊꯪꯁꯤꯗ ꯅꯪ ꯅꯆꯥ ꯅꯃꯧꯒꯤ ꯃꯥꯏꯀꯥꯁꯦ ꯑꯃꯠꯇ ꯌꯦꯡꯂꯔꯣꯏ ꯈꯜꯂꯕꯅꯤꯅꯦ ꯏꯃꯥ ꯃꯆꯥꯗꯤ ꯄꯥꯕꯒ ꯆꯞ ꯃꯥꯟꯅꯩꯗꯨꯗꯤ ꯑꯗꯨꯅ ꯅꯃꯧꯗꯪ ꯍꯥꯏꯕꯤꯒꯗꯕ ꯅꯠꯇ꯭ꯔꯣ ꯆꯨꯝꯃꯤꯅꯦ ꯏꯃꯧꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯃꯈꯣꯏ ꯃꯄꯥ ꯅꯃꯧꯒꯤꯅꯦ ꯌꯨꯝꯒꯤ ꯅꯨꯄꯤꯒꯤ ꯃꯥꯏꯀꯥꯁꯦ ꯀꯔꯤꯝꯇ ꯌꯦꯡꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯍꯥ ꯏꯍꯦ ꯅꯨꯄꯤ ꯑꯩꯅ ꯐꯧ ꯈꯥꯏꯕꯁꯤꯗꯤ ꯅꯈꯣꯏ ꯋꯥꯗꯅꯕ ꯍꯥꯏꯗꯅ ꯁꯨꯝ ꯈꯥꯏꯗꯣꯛꯄꯤꯕꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯄꯪꯁꯥꯎꯗ ꯁꯥꯎꯏ ꯕꯥꯕꯥ ꯅꯍꯥꯟꯗ ꯅꯆꯥꯅꯨꯄꯥꯒ ꯄꯥꯕꯒꯗ ꯑꯃꯨꯛꯇ ꯈꯥꯏꯕꯤꯌꯨ ꯌꯥꯗꯕꯗꯒꯤ ꯏꯃꯥꯒ ꯈꯣꯏꯅꯤꯅ ꯈꯥꯏꯔꯤꯗꯨꯗꯤ ꯄꯥꯕꯁꯨ ꯎꯔꯤꯗꯨꯕꯨ ꯍꯩꯁꯤꯡꯈ꯭ꯔ ꯄꯣꯠꯅꯤ ꯃꯁꯤꯒꯤ ꯃꯧ ꯁꯦꯝꯕ꯭ꯔꯥꯡ ꯃꯥꯟꯕꯤꯁꯤꯃꯁꯨ ꯏꯃꯧꯗꯒꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯂꯥꯛꯀꯅꯤ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯑꯉꯥꯡꯁꯤꯡꯅ ꯍꯥꯏꯔꯤꯁꯦ ꯌꯨꯝꯒꯤ ꯆꯥꯅꯕ ꯑꯃꯨꯛꯇ ꯈꯥꯏꯕꯤꯌꯨ ꯍꯥꯏꯕꯗꯤ ꯌꯥꯗꯦꯅꯦ ꯑꯗꯨꯒ ꯄꯣꯠꯐꯝ ꯐꯝꯕꯤ ꯆꯥ ꯕꯣꯔꯥ ꯌꯣꯟꯕꯤꯗꯨꯒꯤꯅ ꯄꯤꯒꯗꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯅꯣꯏ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯥ ꯍꯥ ꯉꯥꯡꯍꯧꯔꯣ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯤ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯝꯕꯗꯨ ꯄ꯭ꯔꯞ ꯑꯃꯨꯛ ꯊꯣꯛꯈꯤ
ꯄꯤꯁꯛꯅ ꯇꯥꯟꯅꯗꯨꯅ ꯑꯃꯨꯛ ꯐꯥꯏ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯉꯁꯤꯗꯤꯅꯦ ꯋꯥ ꯆꯞ ꯆꯥꯕꯤꯕ ꯉꯥꯡꯅꯒꯗꯕꯅꯤ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥ ꯅꯪ ꯍꯧꯖꯤꯛ ꯅꯁꯥꯒꯤ ꯆꯍꯤꯁꯤ ꯀꯌꯥ ꯁꯨꯔꯦ ꯍꯥꯏꯕꯁꯤ ꯅꯁꯥꯅ ꯀꯩꯝ ꯈꯪꯖꯗ꯭ꯔꯦꯅꯦ ꯑꯩ ꯀꯩꯗꯧꯔꯒꯦꯕ ꯍꯥ ꯅꯪꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤꯕꯗꯨꯕꯨ ꯅꯠꯇꯦ ꯅꯪ ꯑꯩ ꯅꯨꯄꯤ ꯇꯣꯝꯕꯤ ꯑꯃ ꯌꯥꯝ ꯊꯦꯟꯅꯤꯡꯉꯕꯣ ꯍꯥ ꯑꯦ ꯃꯈꯣꯏ ꯃꯄꯥꯗꯤ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯂꯝꯅꯤꯅꯦ ꯍꯥ ꯅꯪ ꯅꯠꯇ꯭ꯔꯣ ꯊꯥꯏꯅ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯄꯗꯣ ꯅꯌꯨꯝ ꯁꯛꯇꯥꯁꯤ ꯎꯕꯗ ꯂꯩꯕꯤꯌꯨ ꯌꯥꯗꯗꯨꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯅꯦ ꯁꯤꯃꯁꯨ ꯍꯥꯏꯒꯦ ꯑꯩꯅ ꯏꯆꯥ ꯅꯨꯄꯥꯁꯦ ꯄꯣꯛꯂꯛꯄꯗ ꯀꯞꯈꯤꯕꯗꯣ ꯃꯗꯨ ꯅꯪꯒꯤ ꯂꯤꯆꯠꯇꯣ ꯂꯧꯔꯛꯀꯅꯤꯅ ꯄꯥꯈꯠꯄꯒꯤꯅꯤ ꯑꯗꯨꯒ ꯂꯧꯔꯦꯗꯅ ꯃꯥꯅ ꯉꯝꯂꯤꯕꯕꯨ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯄꯗ ꯑꯍꯨꯝꯕꯨ ꯂꯥꯛꯏꯅꯦ ꯃꯔꯝ ꯆꯠꯇꯤ ꯃꯄꯥꯒ ꯃꯆꯥ ꯆꯞ ꯃꯥꯟꯅꯕꯅꯤꯅ ꯑꯁ ꯂꯩꯀꯥꯏ ꯇꯥꯅꯤꯕ ꯅꯨꯄꯤ ꯅꯪ ꯁꯤꯅ ꯑꯆꯨꯝ ꯑꯆꯨꯝꯕ ꯉꯥꯛꯇ ꯀꯩꯅꯣ ꯈꯪꯗꯦꯕ ꯇꯥꯅꯤꯡꯕ ꯃꯈꯩ ꯇꯥꯖꯁꯠ ꯂꯩꯀꯥꯏꯁꯤꯗ ꯅꯈꯣꯏ ꯅꯄꯥ ꯅꯆꯥꯒꯤ ꯅꯔꯝꯆꯠ ꯈꯪꯗꯕ ꯃꯤꯕꯨ ꯀꯅꯥ ꯂꯩꯔꯤꯕꯒꯦ ꯂꯝꯍꯥꯡ ꯃꯁꯤ ꯑꯃꯗꯅꯤ ꯊꯣꯏꯕꯗꯨ ꯃꯧ ꯅꯍꯥ ꯑꯃꯒ ꯐꯝꯃꯤꯟꯅꯔꯤ ꯑꯁ ꯏꯕꯦꯇꯣꯝꯕꯤ ꯑꯉꯥꯡꯗꯣ ꯑꯝꯇ ꯀꯞꯍꯜꯂꯛꯀꯅꯨꯕ ꯇꯥꯅꯤꯡꯗꯕꯅ ꯅꯨꯄꯥ ꯎꯅꯕ ꯊꯣꯛꯂꯛꯄꯗꯕꯨ ꯀꯅꯥꯅ ꯅꯆꯥ ꯄꯨꯊꯣꯔꯛꯀꯦ ꯑꯩꯁꯨ ꯑꯅꯤꯗꯨ ꯄꯨꯔꯒ ꯂꯥꯛꯑꯣꯕ꯭ꯔꯣ ꯇꯥꯊꯣꯏꯕ ꯌꯥꯗ ꯇꯧꯔꯤꯅꯤ ꯃꯄꯥꯗꯣ ꯌꯨ ꯉꯥꯎꯔꯒꯗꯅ ꯂꯩꯔꯤꯕ ꯏꯅꯦꯝꯄꯣꯛꯇꯨꯁꯨ ꯉꯔꯥꯡ ꯁꯝꯐꯣꯏꯗꯠꯅꯔꯨꯕꯗꯒꯤ ꯉꯁꯤ ꯀꯧꯅꯗ꯭ꯔꯤ ꯑꯗꯨꯅ ꯂꯧꯕꯤꯅꯕ ꯂꯩꯇꯗꯅ ꯇꯧꯔꯤꯅꯤ ꯅꯆꯥꯅꯤꯅ ꯃꯁꯛꯅ ꯃꯔꯣꯝ ꯊꯤꯔꯤꯕ ꯃꯃꯥꯁꯨ ꯑꯝꯇ ꯂꯧꯗꯦ ꯃꯣꯠꯅ ꯃꯣꯠꯂꯤꯕ ꯃꯅꯝꯁꯨ ꯅꯝꯊꯤ ꯍꯌꯦꯡ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗꯒꯗꯤ ꯑꯗꯨ ꯉꯥꯡꯗꯨ ꯄꯨꯔꯛꯀꯅꯨꯀꯣ ꯈꯪꯗ꯭ꯔꯦꯗ ꯇꯥꯊꯣꯏꯕ ꯑꯩꯕꯨ ꯏꯆꯥꯁꯦ ꯃꯄꯥ ꯑꯉꯥꯎꯕꯗꯨꯒꯤ ꯃꯅꯥꯛꯇ ꯊꯅꯝꯃꯒ ꯂꯥꯛꯄ ꯉꯝꯈꯤꯗ꯭ꯔꯥ ꯉꯝꯗꯦꯅꯕꯨ ꯄꯨꯔꯒ ꯂꯥꯛꯄꯗꯤ ꯌꯥꯔꯣꯏꯗꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯤꯍꯨꯜ ꯃꯇꯥꯗꯨꯒ ꯑꯉꯥꯡꯒꯁꯦ ꯑꯃꯨꯛ ꯍꯥꯠꯇꯣꯛꯑꯒ ꯂꯩꯔꯝꯅꯤ ꯑꯗꯨꯒꯤ ꯇꯧꯕꯅꯤ ꯅꯪꯕꯨꯗꯤ ꯆꯥꯎꯔꯕꯅꯤꯅ ꯀꯩꯁꯨ ꯍꯥꯠꯄ ꯉꯝꯂꯣꯏꯗꯕ 이붕어 낭시 나북디 바tta바 자니고 낭수 어머 티자로 아이수 이사못바 남티바세 누시비범 티자크라게 이베 돈베 낭나 모롤모 사원키부시나 단자두다 쿨비미 크라수 락람미 누피 예마나 아다기시 이베 돈비 나트로 아마나 무하이레 에 마니네 kaya ngamlibu nupi ni yewuni kulsida pauba nupa pusilakduna unaba ngamlene mase hoine kaya do na masibo apikpa masaga si purakduna nupa unaba se yawhalemi mase laikai si usitabani laikai takduna makhoi waraksi asumna nupi kharaduna laikai takduna puraklaga thoiba mari bi tombi pharami aduga thoiba busu mayam sangduna khara phurami ibe tombi su phurami phubuloreba matungda mayamna wakhal tannabu wari saduna thadoraklami thoiba seksektana mayumda laklami thabalai mapuroi babu halakpu ubada hairaklami e kaino sina chonga khongtek pusarga amu halai sina nupa kaidorage nangbo kanagi nupida karana muk tawurage aduk thina phubiraklibudu ba hei taningdiko mina suknari ngasida yam kariem narkhino nang sajai sani is noksaningra si haiduna thabalai mapuribuna soklibadu hanna yengde onthokduna magi mathaudu adumak tawraga lei nupi nangna suk yamna mi usitribasi kaigino ha napuribasina soktuna halakla harabadi kaino khasita changongdana adu sunataba aduga kariyamna dana tawrine ha adu aphanungai di oiramgadaba mandaba nangna di yam phabanina adu kaidorubagino sibo ha kanana phureino ba imanaba hidak ngawani khatnabadu khambada soini onthokna su kankreda nangi namanaba ani dudi akama nang phawba sumaina soadi khanariba makhoyani di phajaramani ngangdra dum leiro nang hidak langthaka du puthoroktana kharangta hapauba nabana sidora poni thabalaisu hoi hairam duna sangkhirami masinda su soadi kanana nushini kaina tawjeino khangdene jugot chadabagi phurak poirangani 만능한 와서 아니 쑥타이 타자자버니 파자비기 뽀트팜더니 토마사 탁두나 강ꯧ사리 아두가 마코이니 농녹다나 와리 사리 마코이니기 마타우두 아우바 싱나디 미ям나 나리 하누탕아두다 톰부나 파자비 낭시안닥디 와커 얌나 누가이라 말리고 농무기 파자바사 숨숨 헹갈레 다다나 숨누시나 이행바두다냐 파자바 만보 이런가니다 kadai hazadoino nongan medagi numita phawba maikhum maraksida maisa manaksida phamlaga yengba yaba natreda haujikti sakasi khangde
ꯑꯩꯒꯤ ꯃꯤꯠꯅꯔ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩꯗꯤ ꯅꯪꯁꯦ ꯄꯪꯐꯗ ꯐꯖꯩ ꯅꯪꯅꯕꯨ ꯁꯦꯠꯇꯣꯛ ꯆꯥꯊꯣꯔꯕ ꯄꯪꯄꯛꯇ ꯄꯛꯆꯩ ꯅꯪꯅꯕꯨ ꯊꯣꯡ ꯊꯥꯛꯂꯕ ꯄꯪꯍꯥꯎꯗ ꯍꯥꯎꯏ ꯑꯗꯨꯗꯅꯤ ꯑꯩꯅ ꯅꯅꯥꯛꯇ ꯇꯣꯏꯅ ꯇꯣꯏꯅ ꯆꯦꯜꯂꯛꯂꯤꯕꯁꯤ ꯗꯥꯗꯥ ꯄꯪꯊꯥꯁꯨ ꯊꯥꯒꯠꯄꯤꯔꯤ ꯑꯗꯣ ꯑꯇꯥꯕ ꯃꯤꯅꯒ ꯇꯥꯈ꯭ꯔꯒ ꯏꯆꯦꯗ ꯇꯝꯂꯝꯂꯕꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯑꯃ ꯍꯥꯞꯂꯝꯃꯣꯏꯀꯣ ꯐꯩꯅꯦ ꯆꯥꯛ ꯍꯥꯞꯂꯝꯗ꯭ꯔꯕꯗꯤ ꯅꯈꯣꯏꯗ ꯂꯥꯛꯇꯨꯅ ꯈꯔ ꯀꯣꯛ ꯆꯥꯔꯒ ꯂꯣꯏꯗꯅ ꯈꯪꯗꯦꯗ ꯐꯖꯕꯤ ꯅꯈꯣꯏꯅ ꯆꯦꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯊꯤꯖꯤꯜꯂꯛꯄꯅꯤ ꯃꯌꯥꯗꯨꯁꯨ ꯆꯥꯎꯊꯣꯔꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯁꯥꯕꯤꯕꯨ ꯃꯥꯟꯁꯤꯜꯂꯦꯗ ꯀꯔꯤꯑꯕ ꯑꯩꯕꯨ ꯁꯥꯕꯤ ꯃꯥꯜꯂꯦꯕ ꯈꯪꯍꯧꯗꯅ ꯄꯤꯁꯛꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯝꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯀꯩꯅꯣ ꯅꯪꯅ ꯀꯥꯏꯗ ꯐꯥꯎꯖꯤꯜꯂꯛꯏꯅꯣ ꯑꯁ ꯅꯪꯕꯨ ꯀꯥꯏꯗ ꯐꯥꯎꯖꯤꯜꯂꯛꯏꯕ ꯍꯥ ꯍꯅꯨꯕ ꯅꯪꯅ ꯇꯧꯕ ꯊꯕꯛꯄꯨ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏ ꯍꯥ ꯅꯃꯥꯏꯁꯤꯡꯗꯣ ꯏꯀꯥꯏꯕꯗꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯆꯠꯄ ꯑꯎꯕ ꯃꯤꯁꯤꯡꯅ ꯑꯣꯏꯅ ꯏꯀꯥꯏꯔꯦ ꯃꯤꯠ ꯅꯥꯔꯦ ꯃꯃꯥ ꯃꯤ ꯑꯃꯁꯤꯗ ꯌꯨꯝꯖꯔꯤꯁꯤ ꯂꯥꯛꯑꯣꯕ ꯆꯠꯂꯁꯤ ꯆꯠꯂꯣꯏ ꯁꯨꯛꯆꯠ ꯆꯠꯂꯣꯏꯌꯦ 이비에마 개타비야 낭순이 개타게 하이라바수냐 마두 마사 레이타바 누빠도이나 개타비유도 그이 가나다바다 나쁘르바 레이트리 와나 호나라가네 미야나 누시비게다바도 누시나바디 떠우지 누빠 파나바 오이나 떠러가 레이리니 낭데 이시야 나와와라 방감자자가네 아이곤다고 원신비르까노 아이기 사람도 농마다 레가이 락투나 삐비리라바 나테 마두나냐 아이기 푼시기 아이기 아빠amba 아dum 떠우자가니 나코이군비 미기 누빠 파비나 칸다비 까이바세 칸기제다고 노이군마고 원신나바 망건 오이로이니 해 누빠 파비야 해 누빠 잘라시라 욤다 잘라시라 오 찡가누니 누피 두기 떠웨이고 낭부 까니노 칸데 땀나 좀 라기 와네 이스 카시 땅싱마다 두게 떠라바 하 하누바 나 수니 레이라바 낭부 누피 나하가 이랑가 묵떠나리바니네 하 람미시다 꿰라우 라우히 미 따니바 윰여러가 땀나 강나세 하이나 하하 나사이 마카이 람비다 아삿 아원가 마딱 우다마 마카이 레이리바두디 이카이비다바로 하우직다다 이카이바가 파비레이시보 낭기나 신시디 강나바 ngamuna sadida이 마코이 아니나 마윰 여럭바다 타발레이나 이마 빠바도 뽀famda 레이라미로 뽀famda 나트라바디 마디 카이다 레이루니 ꯌꯥꯝ ꯐꯔꯣꯏꯗꯧꯔꯤꯕ ꯍꯅꯨꯕꯅꯦ ꯃꯁꯤ ꯕꯥꯕꯥ ꯁꯦ ꯅꯁꯨ ꯅꯨꯄꯥꯁꯦ ꯉꯥꯛꯇ ꯄꯥꯝꯕꯤꯌꯨ ꯑꯗꯨꯒ ꯄꯥꯕꯅ ꯇꯧꯔꯤꯕꯗꯣ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯋꯥꯈꯜ ꯑꯃꯨꯛꯇ ꯃꯨꯟꯅ ꯈꯟꯊꯕꯤꯌꯨꯀꯣ ꯄꯥꯕ ꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯜꯂꯩ ꯄꯣꯔꯝꯕ ꯑꯉꯥꯡꯗꯨ ꯃꯀꯨꯕꯣꯛꯇ ꯐꯠ ꯊꯥꯗꯨꯅ ꯄꯤ ꯊꯣꯝꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯁꯨꯕꯨ ꯄꯝꯗꯨꯅ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈꯤꯔꯝꯃꯤ ꯊꯣꯝꯕꯒꯤ ꯃꯄꯥ ꯃꯆꯥꯗꯨ ꯑꯇꯣꯞꯄ ꯊꯪꯅꯕ ꯈꯨꯜ ꯑꯃꯗꯒꯤ ꯅꯨꯄꯤ ꯑꯃꯃꯝ ꯀꯣꯏꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯑꯃꯗꯤ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯊꯣꯏꯕꯅ ꯂꯩꯁꯥꯕꯤꯗ ꯑꯣꯏꯗ ꯄꯥꯗ ꯉꯥꯡꯗꯨꯅ ꯀꯣꯏꯒꯗꯕꯒꯤ ꯁꯔꯨꯛ ꯃꯧ ꯀꯣꯏꯕꯁꯤꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦꯗꯩꯗꯤ ꯀꯩꯅꯣ ꯅꯨꯄꯥ ꯅꯇꯣꯝꯇ ꯅꯣꯛ ꯅꯣꯛꯇꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ ꯍꯥ ꯇꯨꯝꯗꯅ ꯃꯪꯕ ꯉꯝꯕ ꯃꯤꯁꯤꯡꯁꯤꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯅꯤꯗꯀꯣ ꯕꯥꯕꯥ ꯅꯨꯄꯥ ꯅꯈꯣꯏꯅ ꯀꯣꯏꯕ ꯅꯨꯡꯉꯥꯏꯅ ꯆꯠꯇꯨꯅ ꯂꯩꯕ ꯏꯃꯥ ꯍꯅꯨꯕꯤꯁꯤꯒ ꯑꯩꯒꯅ ꯈ꯭ꯋꯥꯡꯁꯦ ꯍꯦꯛ ꯇꯦꯛꯄ ꯃꯈꯩ ꯊꯕꯛ ꯁꯨꯕ ꯑꯩꯗꯅꯦ ꯏꯄꯥꯝꯗ ꯆꯠꯈ꯭ꯔꯒ ꯐꯔꯗꯕꯅꯤ ꯀꯩꯕꯨ ꯅꯨꯡꯉꯥꯏꯗꯅꯅꯣ ꯃꯐꯝꯁꯤꯗ ꯑꯩꯅ ꯂꯩꯅꯤꯡꯗꯣꯏꯁꯤꯕꯣ ꯑꯁ ꯅꯨꯄꯤ ꯇꯥꯅꯤꯡꯈꯤꯗ꯭ꯔꯤ ꯃꯤꯅ ꯉꯥꯛꯇꯪ ꯋꯥꯈꯜ ꯈꯟꯕꯁꯤꯗ ꯅꯪꯅ ꯁꯥꯃꯦꯜꯂꯤꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥ ꯀꯩꯒꯤꯅꯣꯕ ꯅꯨꯡꯉꯥꯏꯗꯀꯣ ꯅꯪꯅ ꯅꯨꯡꯉꯥꯏꯕꯁꯦ ꯋꯥꯈꯜ ꯈꯜꯂꯤꯕꯅꯤꯅꯦ ꯍꯥ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤꯕ ꯅꯃꯤꯠ ꯃꯃꯥꯡꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯎꯗ꯭ꯔꯣ ꯑꯉꯥꯡꯁꯤꯃ ꯄꯣꯔꯒ ꯉꯥꯏꯍꯥꯛꯇꯁꯨ ꯂꯧꯊꯣꯛꯄꯤꯒꯦ ꯍꯥꯏꯗꯕ ꯅꯪꯕꯨ ꯀꯔꯝꯕ ꯃꯄꯥꯅꯣ ꯏꯃꯥꯅ ꯑꯩꯈꯣꯏꯅꯤꯒꯤ ꯏꯁꯧꯁꯤꯗꯅꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯁꯨꯛꯂꯩ ꯂꯩꯅꯤꯡꯗ꯭ꯔꯤꯁꯤ ꯂꯩꯅꯤꯡꯗ꯭ꯔꯕꯗꯤ ꯍꯟꯕꯤꯔꯅꯨ ꯀꯩꯗꯧꯔꯨꯅꯦ ꯅꯪ ꯂꯩꯔꯨꯗꯅ ꯆꯦꯡ ꯇꯤꯡꯅꯕꯅꯤ ꯀꯅꯥꯒꯤꯗꯣ ꯂꯩꯖꯈ꯭ꯔꯣ ꯑꯩꯈꯣꯏ ꯈꯛꯇꯅꯦ ꯋꯥꯏ ꯁꯛꯅ ꯂꯩꯖꯍꯧꯔꯒꯦ ꯑꯗꯨꯗꯤ ꯅꯪꯒꯤꯁꯦ ꯑꯩꯅ ꯂꯩꯇ꯭ꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯋꯥꯏ ꯁꯪꯅ ꯅꯌꯨꯝ ꯄꯥꯟꯈꯤ ꯈꯟꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯅꯣꯏꯒꯤꯗꯨꯒꯨꯝꯕ ꯅꯕꯨꯛ ꯐꯠꯇꯕꯒꯤ ꯅꯕꯨꯛ ꯃꯥꯡꯕꯒꯤ ꯋꯥꯈꯜꯗꯣ ꯑꯩꯉꯣꯟꯗ ꯈꯟꯕꯤꯔꯛꯀꯅꯨ ꯅꯁꯥꯅ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯂꯒ ꯃꯤ ꯈꯨꯗꯤꯡꯃꯛ ꯆꯠꯂꯝꯗꯧꯕꯩ ꯅꯤꯡꯕꯗꯣ ꯅꯣꯏꯒꯨꯝꯕꯁꯤꯅ ꯃꯍꯦꯜ ꯃꯤꯕꯨꯁꯨ ꯐꯠꯇꯅ ꯎꯕ ꯑꯁ ꯊꯥꯕꯜꯂꯩ ꯅꯪꯁꯤ ꯋꯥ ꯑꯝꯇ ꯍꯥꯏꯔꯨꯕ ꯌꯥꯗꯦ ꯈꯨꯃꯛꯄꯨꯅ ꯍꯦꯛꯇ ꯍꯦꯟꯅꯤ ꯀꯩꯅꯣ ꯅꯪꯁꯤꯕꯣ ꯑꯩꯈꯣꯏꯁꯨꯅꯦ ꯏꯪ ꯇꯞꯄꯤ ꯂꯤꯔꯤ ꯈꯣꯏꯔꯤꯕꯤ ꯅꯨꯄꯤ ꯀꯥꯏꯗꯣ ꯑꯣꯏꯅꯤꯡꯉꯦ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯣ ꯑꯉꯥꯡ ꯑꯅꯤꯁꯤꯒ ꯑꯁꯨꯛ ꯀꯟꯅ ꯍꯣꯠꯅꯕꯕꯨ ꯅꯪꯅ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯃꯇꯦꯡꯁꯤ ꯀꯦꯝꯇꯁꯨ ꯄꯥꯡꯕ ꯅꯠꯇꯕ ꯁꯤꯗꯅꯦ ꯑꯩꯅ
masin kanaba nupi ma tigani he khalisi tikro na tibikro wai dum sani pung sang sangi nanga laimina dabaduni aina husik pamli basi nangi na sakto yeningde suk yeningde hari basi aina husik kok pusiladi yam kalibuna sindo kari sungang bangam loi namitagi napi tara khangidana ha ha yo nok tum no sening nangbu kari oidana aina kalak pi dawriba ha kaido bai kapza doriba ide ai phauba asuk pamdraba nungsidraba nangbu karama nupina tha kaya nanakta laibi dawrige na sakta duga kaini kaina ngangje saringo tanza duda thoibagi mapa thombasu imungdagi thoraklami nasaidagi masaga momoga na ngangnariba mayamdu taribani masu mamong naugatuna sakrabada thombana masada haireklami ibagi thoiba nangsu khradi hemali he imong na ngangusu ngangmani nangi nong dunasu ngangu sanida babasu amawraba iba ahantang sidane mimang phamangam loiko lam ka hena su hengan baba adudi aina pabada haigadamni lekai thokpa ngamtri hanu thangsida pabagi paw tamlakpa mayam sinaba kamdawunu khangni adudi aidi ahaloi yumda namama pusilakadabusu leitre sum punsirolni khanduna ngayak tawbagi wani ne baba aisu punsirolni yumdadi kashi pusiloida nangna punsirol sanaringaida yumda sakhumai mutawri kuiraroi namaga imogana aikhoyeni hathibadi khangdrada ko yam sai ngakta nungaina wakhal khalamba ise masigi hingsabi mami nupisina ekkahenmani ngasi su thoiba magi anoba khangnaba mangnupidugi mayumda laktuna phamli somna thombasu ihani hanuba makai ibesa kawi nupi maga nungsi wari siktari labung mapal amada tada aibu nakhoida karon kana pubigi haibano madam khasitadi ngaikho kaidoragi nangba nakoi na sedo sigadori mayak sikibaga aina nang lana tharum nongan baga sat pusiladoni phanade koi tadana nangi nupi halba siba nga handuna aibu thambirakli basi sibadi suksi eksidi kona thangda tada hana sikidana ko hei hei deni nangba adugu wado matung mana wanganu ko matung onthokpa nang sibu swai la wangakta hek nang sirakdaba kayamdi koira aibu nakhoida puni hairaga supu pujrise puni kadorgi bisa nangna karino sarini toribuda khuirap tawna maiduga inu yek nusiradana tada aibu kayam khuiragene pangkhui khuibuna teda haibi kangba khasiktang manbagi wani adubudi tada su aingondagi kaisu tadeda adoi bisa nangbu nasu kaya leirage yamjida tada manga khakni karino aduga mo hangwiraiduna sum khangning hangmanida ado nangmu ngasimak aina salasi hairadi aigi tung inarakpa ngamladrane ngamlani adunabu dayumda pubide haiduna aina sauriba natro makhoina dumna wari sanarege tanjaduda khulgi mi mayam ama laktuna makhoi anibu pharami nupi mana mayam pharingai sida khulda leiba sigumba mahik pumbane loina phaurasi amadusu mayam sangduna phaurasi yai misingse yade haiba ma khangandrabaninya khulsibu usitabu sumsum helai nupi manam imai pema ngamsu ngamkhrida ipagumba imagumbi hanubi masu masana chandaba makai lere makhoina tukachaida masak singse yengjaningde amanam karino hosiki matam siba masagi sahiga tawriba thabak siga sanaribra haibanida masya khasik thapau yengnadre apam pamba tawnare makhoigumbase pharaga lema thadukpa oidabani marusigo lagane sunu yangang taigadabani amana mohari haurakliba naha masa pumba lamdamnaba tare masidanya matik saba dandi ma pihaudrabadi somna thoibasu latagi mayumda leiri thoibana lata nangbu ai kayam nusigene nangbu nusibagi natro aigi nupa yungawbado yu tamakai pithaktuna thamlaga nangbu inakda kauribase sidabu amuk nusibrei nokningi aigi naksiyamna ado khangudi khangida nangi nasindagi aibu nusi kaina gairabado taningbagi wani khangaboi ho khangzari bungo adugi wadudine hayina nakta leiraga nungti hairage ko phanadi koi nang nebu nakhoida puni hairaga supudi pubidrisi lata nang nudi khangjib
ꯌꯥꯗꯕ ꯑꯃ ꯌꯥꯎ ꯇꯧꯔꯤꯅꯤ ꯅꯪꯕꯨ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯕꯤꯒꯦ ꯀꯥꯏꯗꯤ ꯈꯜꯂꯛꯀꯅꯨꯀꯣ ꯑꯩꯕꯨ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯃꯤꯅꯣꯛ ꯃꯩꯁꯥꯒ ꯐꯪꯍꯜꯂꯝꯂꯒ ꯍꯨꯟꯗꯣꯛꯑꯝꯃꯕ ꯍꯥꯠꯇꯣꯛꯀꯗꯕꯅꯤꯅ ꯌꯥꯝ ꯁꯥꯊꯤꯅ ꯅꯪꯗꯤ ꯀꯤꯕ ꯄꯣꯛꯏ ꯑꯗꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯁꯥꯊꯤꯔꯤꯕꯁꯦ ꯐꯕꯨꯗꯤ ꯐꯩꯗ ꯅꯆꯦꯗꯣ ꯃꯁꯤꯅꯤ ꯈꯔ ꯀꯟꯕꯅꯤ ꯈꯟꯅꯔꯁꯨ ꯍꯦꯟꯖꯤꯟꯅꯕ ꯌꯥꯗꯅꯕ ꯇꯥꯟꯖꯥꯗꯣ ꯂꯇꯥꯒꯤ ꯏꯃꯨꯡꯗꯁꯨ ꯈꯨꯜꯒꯤ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨꯁꯨ ꯐꯥꯔꯒ ꯄꯨꯊꯣꯔꯛꯂꯝꯃꯤ ꯂꯝꯄꯥꯛ ꯑꯄꯥꯛꯄꯗꯨꯒꯤ ꯃꯌꯥꯏꯗ ꯃꯈꯣꯏ ꯃꯔꯤꯕꯨ ꯃꯤꯌꯥꯝꯅ ꯉꯥꯡꯕꯒ ꯆꯩꯕꯒ ꯐꯨꯕꯒ ꯇꯧꯔꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯈꯔ ꯑꯃꯁꯨ ꯌꯥꯎꯔꯤ ꯊꯣꯏꯕꯅ ꯃꯁꯤꯗꯤ ꯍꯅꯨꯕꯅꯤꯅꯦ ꯑꯩꯈꯣꯏ ꯄꯥꯕꯗ ꯅꯠꯇꯅ ꯍꯅꯨꯕꯁꯤꯁꯨ ꯅꯨꯄꯤ ꯀꯣꯏꯔꯤ ꯃꯥꯜꯂꯦꯅꯦ ꯊꯣꯝꯕꯅ ꯃꯁꯤꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯋꯥꯔꯩꯁꯤꯅ ꯍꯥꯏꯔꯒꯗꯤ ꯄꯥꯈꯪꯗꯤ ꯑꯣꯏꯔꯝꯃꯣꯏꯗꯣꯏ ꯇꯧꯔꯤꯁꯤ ꯊꯣꯏꯕꯅ ꯑꯌꯣ ꯑꯁ ꯅꯥꯏꯅꯤ ꯐꯨꯒꯦ ꯍꯥꯏꯔꯁꯨ ꯈꯔ ꯇꯞꯅ ꯐꯨꯅꯦ ꯅꯨꯄꯥ ꯑꯃꯅ ꯐꯨꯔꯤꯕꯁꯤꯕꯨ ꯅꯪ ꯅꯨꯡꯉꯥꯏꯅꯕ꯭ꯔꯣ ꯍꯥ ꯅꯥꯗꯕꯅꯤ ꯐꯨꯔꯤꯕꯁꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯛꯂꯕꯗꯤ ꯅꯆꯤꯟꯕꯥꯗꯨꯗ ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯀꯅꯤꯀꯣ ꯊꯣꯝꯕꯅ ꯊꯣꯔꯥꯏ ꯃꯆꯥꯁꯥ ꯅꯄꯥꯒꯨꯝꯕ ꯑꯩꯉꯣꯟꯗꯕꯨ ꯅꯈꯣꯡꯅꯒ ꯀꯥꯎꯏꯅꯦ ꯑꯃꯅ ꯏꯄꯥꯒꯨꯝꯕꯅꯦꯗꯤ ꯍꯥꯏ ꯍꯥ ꯆꯠꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠꯇꯨꯗꯤ ꯃꯗꯨꯅꯅꯤꯅꯦ ꯃꯌꯥꯝꯅ ꯅꯪꯕꯨ ꯐꯨꯔꯤꯕꯁꯦ ꯃꯈꯣꯏ ꯑꯅꯤꯅ ꯃꯃꯥꯏ ꯊꯥꯡꯒꯠꯂꯛꯄ ꯃꯄꯥ ꯆꯥꯟꯅꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯍꯦꯛ ꯎꯅꯔꯝꯃꯤ ꯊꯣꯏꯕꯅ ꯑꯦ ꯄꯥꯕ ꯊꯣꯏꯕ ꯅꯪ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯐꯨꯔꯗꯨꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯕ ꯃꯇꯨꯡꯗ ꯊꯥꯗꯣꯔꯛꯂꯝꯃꯤ ꯃꯄꯥ ꯃꯆꯥꯗꯨ ꯂꯝꯕꯤꯗ ꯁꯦꯛ ꯁꯦꯛꯇꯅ ꯂꯥꯛꯃꯤꯟꯅꯔꯤ ꯏꯄꯥꯒꯤ ꯊꯣꯏꯕ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯏꯗꯤ ꯃꯇꯧꯅ ꯏꯀꯥꯏꯈ꯭ꯔꯦꯗꯀꯣ ꯏꯄꯥꯕ ꯄꯥꯕ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨ ꯏꯀꯥꯏꯔꯤꯕꯅꯤ ꯑꯗꯣ ꯈꯥꯡꯂꯤꯅꯤ ꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯁꯃꯥꯖꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯦ ꯁꯃꯥꯖꯅ ꯌꯥꯗꯕ ꯊꯕꯛꯁꯤꯗꯤꯅꯦ ꯆꯍꯤꯗ ꯂꯩꯔꯝꯗ꯭ꯔꯦ ꯂꯝꯆꯠꯇ ꯂꯩꯔꯝꯃꯤ ꯐꯅ ꯆꯍꯤ ꯌꯥꯝꯂꯕꯁꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯂꯕ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯂꯝꯂꯣꯏ ꯏꯄꯥꯗꯤ ꯏꯀꯥꯏꯔꯦꯅ ꯃꯥꯏꯁꯦ ꯎꯗꯨꯅ ꯐꯥꯎꯕ ꯆꯠꯄ ꯉꯝꯗ꯭ꯔꯦꯗ ꯕꯥꯕꯥ ꯏꯀꯥꯏꯕꯒꯤ ꯄꯨꯕ ꯉꯝꯗꯕ ꯃꯥꯜꯂꯦ ꯃꯥꯏꯗꯣ ꯌꯥꯝ ꯀꯥꯏꯔꯤ ꯑꯗꯨꯅ ꯂꯨꯝꯊꯕ ꯃꯥꯜꯂꯤꯗꯩꯗꯤ ꯆꯠꯊꯣꯛꯍꯩ ꯊꯣꯔꯥꯏ ꯃꯆꯥꯁꯤꯗꯤ ꯏꯀꯥꯏꯔꯤꯕꯅꯤꯅꯦꯁꯦ ꯑꯁ ꯕꯥꯕꯥ ꯑꯩꯈꯣꯏꯅꯤꯕꯨ ꯌꯨꯝꯗ ꯀꯔꯝꯅ ꯆꯪꯗꯣꯏꯅꯣ ꯏꯄꯥꯒꯤ ꯊꯣꯏꯕ ꯉꯁꯤ ꯏꯄꯥ ꯏꯆꯥꯒꯤ ꯋꯥꯔꯤꯁꯦ ꯌꯨꯝꯗ ꯅꯃꯥꯒ ꯏꯃꯧꯒꯗ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯅꯪꯁꯨ ꯂꯣꯠꯂꯣ ꯏꯄꯥꯁꯨ ꯂꯣꯠꯂꯒꯦ ꯌꯨꯝꯗ ꯅꯨꯄꯤ ꯑꯉꯥꯡ ꯏꯆꯥ ꯏꯁꯨ ꯂꯩꯔꯕ ꯑꯩꯅ ꯂꯤꯆꯠ ꯐꯠꯂꯨꯗꯕꯒꯤ ꯐꯪꯂꯤꯕ ꯗꯁꯥꯅꯤꯅꯦ ꯅꯪꯁꯨ ꯑꯩꯅꯅꯦ ꯃꯄꯥꯅꯦ ꯍꯥꯏꯗꯨꯅ ꯐꯨ ꯆꯩꯗꯨꯅ ꯋꯥꯔꯛꯀꯗꯕꯒꯤ ꯃꯍꯨꯠꯇ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯌꯦꯡꯗꯨ ꯂꯩꯔꯨꯕꯒꯤ ꯃꯍꯩꯅꯤ ꯅꯪꯅ ꯐꯪꯂꯤꯕꯗꯣ ꯕꯥꯕꯥ ꯑꯩꯁꯨ ꯋꯥꯈꯜ ꯌꯥꯝ ꯈꯜꯍꯧꯗ꯭ꯔꯤ ꯏꯇꯨ ꯏꯆꯥ ꯂꯩꯔꯕ ꯑꯩꯅ ꯐꯠꯇꯦ ꯍꯥꯏꯕ ꯈꯪꯂꯕ ꯂꯝꯕꯤꯁꯤꯗ ꯏꯁꯥꯅ ꯌꯥꯅꯗꯨꯃꯛ ꯊꯥꯗꯣꯛꯄ ꯉꯝꯗꯅ ꯆꯠꯂꯨꯔꯦ ꯑꯗꯨ ꯕꯥꯕꯥ ꯑꯩ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯨꯝꯕꯁꯦ ꯇꯧꯔꯔꯣꯏ ꯏꯄꯥꯁꯨ ꯏꯁꯨ ꯏꯆꯥ ꯅꯤꯡꯊꯤꯅ ꯀꯣꯟꯗꯨ ꯂꯩꯔꯅꯤ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯈꯤꯔꯝꯃꯤ